Tha asigi tareta Kangchup Chingkhong da Kuki khulai paiba singna landarakpada nongmeina panbadagi rims ta laikatnaduna leirakpa Leichonbam ongbi Khwairakpam Ningol Abemcha ngasi nungthil leikhidre Mishi asigi matangda JC ama semlaba matungda asiba haksang lawba natragana lawdaba lepkani haina leikhidrebigi mabung singthokpa nunglepam bovina fongdrokli ngasi nungthil pung ama kara henba adwaida leikhidrebi Abemcha sahi 38 mapuroibagi maming Leichonbam tondongi haksang rims ki mokta postmortem tawbagi leiringaida en bovina pawmi singda hai Central Force leina matau karamna numit aduda kuki khulai paiba singna landarakibno haibasi hauzik fawba shamamnaba ama oidi Numit aduda Manipur Police personnel ani yauna miyoi tara rom nongmeina panduna ashopan nangkibani maram aduna Abemcha gi asiba haksang lawba natragana lawdaba haibasi hayeng ayuk semgadawriba JC na lawba waremna aroiba oigani haukiba tang tareta Abemcha gi operation pangthoklaba matungda mahak singnaningai oidre haina leiramlabani adubu ngasi ikhang khanghaudana leikhidaba asina kuki singna pairiba khulai ase karamba makalgi khulai no haibadu leingak amadi miyamna thidokpa sungani haina mahangna makhataki Boy tungdasus kumba thoklo heninga leite tholopa yabagi amna kudung saba mafam akogi singmai kendra man lamsang kendra gi lojing loya da baitai tab khul mayam leri aduga Bishenpur district na som side awang makharom lagi mayam su leri skumba every angle khudimakta akogi paramilitary force missing asida akogi yaragati aho basing asi leitanana bagi damakta masiku maju government kitang yengzalaning bagi apamba lei aduna maram morakanda ngasi makti akoi force modem loirabanina akoi dead body de akoi lawja giroi aduna maram morakanda hayeng asi akoi apum bagi oina akoi uripo Kangchup line da leriba akogi CSO atai leriba maira pai mayam akoi punjalaga akoi JC ma semgani adugi makha tabada akoi government da natra governor da kai tawsige habana chingbajo akoi makha ताना खनरब मतुंदा अखोई कनो लौजगनि वफमजी थमजै